ꯃꯌꯥꯝꯕꯨ ꯑꯍꯥꯟꯕꯃꯛꯇꯗ ꯍꯦꯂꯤꯃꯁ ꯅꯥꯝꯅ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯒꯤ ꯋꯥꯔꯤ ꯑꯁꯤꯒꯤ ꯃꯃꯤꯡꯅ ꯂꯨꯔ ꯂꯥꯏꯖꯒꯤ ꯃꯤꯔꯦꯜ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯏꯕꯤꯔꯛꯄ ꯒꯒꯥꯔꯤꯟ ꯏꯔꯣꯝ꯫ ꯃꯇꯝ ꯑꯗꯨ ꯌꯦꯅꯤꯡꯊꯥ ꯃꯇꯝꯅꯤ꯫ ꯆꯍꯤ 19ꯃꯨꯛ ꯁꯨꯔꯕ ꯄꯥꯈꯪ ꯃꯆꯥ ꯑꯃ ꯁꯥꯏꯀꯜ ꯕꯥꯁꯀꯦꯠ ꯌꯥꯎꯕ ꯑꯃ ꯊꯧꯗꯨꯅ ꯄꯥꯠ ꯑꯃꯒꯤ ꯃꯄꯥꯜꯗ ꯂꯥꯛꯂꯝꯃꯤ꯫ ꯄꯥꯈꯪ ꯃꯆꯥ ꯑꯗꯨꯒꯤ ꯃꯃꯤꯡ ꯕꯣꯔꯤꯁꯅꯤ꯫ ꯄꯥꯠꯀꯤ ꯃꯄꯥꯜ ꯑꯗꯨ ꯅꯥꯄꯤꯅ ꯅꯦꯝꯅ ꯁꯪꯇ꯭ꯔꯤꯛ ꯁꯪꯅ ꯍꯧꯏ꯫ ꯅꯥꯃꯤꯕꯅ ꯂꯤꯔꯤ ꯁꯤꯠꯇꯨꯅ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯒꯤ ꯏꯪꯅ ꯅꯨꯡꯉꯥꯏꯕ ꯃꯇꯝꯅꯤ꯫ ꯄꯥꯈꯪ ꯃꯆꯥ ꯑꯗꯨ ꯃꯥꯒꯤ ꯁꯥꯏꯀꯜ ꯑꯗꯨ ꯄꯥꯠꯀꯤ ꯃꯄꯥꯜ ꯑꯗꯨꯗ ꯈꯝꯂꯝꯃꯤ꯫ ꯕꯥꯁꯀꯦꯠꯇ ꯍꯥꯞꯂꯛꯂꯤꯕ ꯃꯥꯒꯤ ꯀꯦꯃꯦꯔꯥ ꯑꯗꯨ ꯄꯥꯏꯈꯠꯂꯒ ꯃꯔꯤ ꯑꯗꯨꯅ ꯉꯛꯁꯝꯗ ꯌꯥꯟꯁꯤꯜꯂꯒ ꯕꯣꯔꯤꯁ ꯅꯥꯄꯤ ꯃꯊꯛ ꯑꯗꯨꯗ ꯐꯝꯊꯔꯒ ꯃꯅꯥꯛꯇ ꯃꯤ ꯑꯃꯒ ꯐꯝꯃꯤꯟꯅꯕꯒꯨꯝꯅ ꯋꯥꯔꯤ ꯁꯥꯟꯅꯔꯝꯃꯤ꯫ ꯕꯣꯔꯤꯁꯅ, "ꯅꯍꯥꯟ ꯅꯪꯅ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯒꯤ ꯁꯤꯅꯔꯤ ꯈꯔ ꯐꯣꯇꯣ ꯅꯝꯅꯤꯡꯉꯦ ꯍꯥꯏꯕꯗꯨꯗꯅꯦ, ꯑꯩꯅ ꯐꯣꯟꯗ ꯅꯝꯕꯗꯣ ꯃꯌꯦꯛ ꯁꯦꯡꯕ ꯋꯥꯠꯂꯦꯅ ꯀꯦꯃꯦꯔꯥ ꯑꯐꯕ ꯑꯃ ꯂꯩꯔꯤꯅꯤ꯫ ꯅꯪꯅ ꯅꯝꯅꯤꯡꯕ ꯃꯑꯣꯡꯁꯤꯡ ꯑꯗꯣ ꯐꯖꯅ ꯅꯝꯊꯗꯣꯏꯅꯤ"꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯥꯒꯤ ꯑꯣꯏꯔꯣꯝꯗ ꯀꯅꯥꯒꯨꯝꯕ ꯑꯃꯗ ꯌꯦꯡꯕꯒꯨꯝ ꯌꯦꯡꯗꯨꯅ ꯃꯣꯃꯣꯟ ꯅꯣꯛꯂꯝꯃꯤ꯫ ꯕꯣꯔꯤꯁꯀꯤ ꯃꯪꯂꯥꯟ ꯑꯣꯏꯍꯧꯔꯕ ꯃꯥꯒꯤ ꯋꯥꯈꯜꯒꯤ ꯅꯨꯡꯁꯤꯕꯤ ꯃꯤꯔꯟꯗꯥ ꯕꯣꯔꯤꯁꯀꯤ ꯑꯣꯏꯔꯣꯝꯗ ꯐꯝꯗꯨꯅ ꯃꯉꯣꯟꯗ ꯌꯦꯡꯗꯨꯅ ꯑꯁꯨꯝꯅ ꯈꯨꯝꯂꯛꯏ, "ꯅꯝꯕꯤꯌꯨ"꯫ ꯑꯁꯤ ꯍꯥꯏꯔꯒ ꯄꯥꯠꯂꯣꯝꯗ ꯌꯦꯡꯗꯨꯅ ꯃꯈꯨꯠ ꯊꯤꯜꯂꯒ ꯑꯃꯨꯛ ꯍꯥꯏꯔꯛꯏ, "ꯌꯦꯡꯉꯨꯇꯨ, ꯑꯥꯗ ꯂꯥꯞꯅ ꯎꯔꯤꯕ ꯆꯤꯡꯁꯥꯡꯁꯦ ꯐꯖꯗ꯭ꯔꯥ"꯫ ꯕꯣꯔꯤꯁꯁꯨ ꯂꯥꯞꯅ ꯆꯥꯎꯔꯕ ꯄꯥꯠ ꯑꯗꯨꯒꯤ ꯋꯥꯡꯃꯗ ꯎꯔꯤꯕ ꯆꯤꯡꯁꯥꯡꯁꯤꯡ ꯑꯗꯨꯗ ꯌꯦꯡꯉꯤ꯫ ꯑꯗꯨꯒ ꯃꯥꯒꯤ ꯀꯦꯃꯦꯔꯥ ꯑꯗꯨꯅ ꯁꯨꯠ ꯈꯔ ꯅꯝꯃꯤ ꯑꯗꯨꯒ ꯃꯤꯔꯟꯗꯥꯗ ꯎꯠꯂꯤ꯫ "ꯁꯤ ꯐꯖꯕ꯭ꯔꯥ"? "ꯐꯖꯩꯌꯦ. ꯑꯩ ꯑꯁꯤꯗ ꯂꯩꯒꯦ. ꯆꯤꯡꯁꯥꯡꯁꯤꯡꯁꯤꯅ ꯕꯦꯛꯒ꯭ꯔꯥꯎꯟ ꯑꯣꯏꯔꯒ ꯐꯖꯅ ꯅꯝꯕꯤꯔꯛꯑꯣ"꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯍꯔꯥꯎ ꯃꯣꯃꯣꯟ ꯅꯣꯛꯇꯨꯅ ꯕꯣꯔꯤꯁꯀꯤ ꯃꯅꯥꯛꯇꯒꯤ ꯍꯧꯒꯠꯇꯨꯅ ꯃꯥꯒꯤ ꯃꯥꯡꯗ ꯂꯦꯞꯈꯤ꯫ ꯃꯤꯔꯟꯗꯥꯒꯤ ꯏꯪꯅ ꯉꯧꯅ ꯊꯥꯖꯒꯨꯝ ꯏꯪꯂꯕꯤ ꯃꯥꯏꯊꯣꯡ, ꯂꯤꯔꯤ ꯁꯤꯠꯄ ꯃꯥꯂꯪꯅ ꯆꯣꯏꯅ ꯄꯥꯏꯍꯜꯂꯤꯕ ꯁꯝꯂꯥꯡ, ꯃꯣꯃꯣꯟ ꯅꯣꯛꯇꯨꯅ ꯏꯉꯥꯎ ꯉꯥꯎꯖꯕꯤ ꯃꯇꯧ ꯑꯗꯨ ꯕꯣꯔꯤꯁ ꯃꯥꯒꯤ ꯀꯦꯃꯦꯔꯥ ꯑꯗꯨ ꯄꯥꯏꯔꯒ ꯃꯨꯟꯅ ꯌꯦꯡꯗꯨꯅ ꯂꯩꯔꯝꯃꯤ꯫ "ꯀꯩꯗꯧꯔꯒꯦ? ꯅꯝꯃꯛꯑꯣ"꯫ ꯕꯣꯔꯤꯁ ꯃꯣꯃꯣꯟ ꯅꯣꯛꯇꯨꯅ ꯐꯣꯇꯣ ꯅꯝꯂꯝꯃꯤ꯫ ꯃꯤꯔꯟꯗꯥꯅ ꯄꯣꯁ ꯃꯈꯜ ꯇꯧꯔꯝꯃꯤ꯫ ꯇꯟꯖꯥ ꯑꯗꯨꯗ ꯄꯥꯠꯀꯤ ꯃꯄꯥꯜ ꯑꯗꯨꯒꯤ ꯃꯊꯛꯇ ꯁꯣꯔꯣꯛꯇꯒꯤ ꯕꯣꯔꯤꯁꯀꯤ ꯃꯃꯥꯟꯅꯕ ꯑꯅꯤꯅ, ꯃꯥꯂꯦꯝꯒ ꯀꯦꯅꯤꯒꯅ ꯕꯣꯔꯤꯁꯅ ꯀꯅꯥ ꯑꯃꯠꯇ ꯌꯥꯎꯗꯅ ꯃꯊꯟꯇ ꯃꯤ ꯑꯃꯗ ꯐꯣꯇꯣ ꯅꯝꯕꯗꯧꯅ ꯑꯃꯨꯛ ꯐꯝ ꯑꯃꯨꯛ ꯂꯦꯞ ꯇꯧꯗꯨꯅ ꯀꯦꯃꯦꯔꯥ ꯅꯝꯂꯤꯕꯗꯨ ꯕꯥꯏꯛ ꯑꯃꯗꯒꯤ ꯐꯝꯗꯨꯅ ꯌꯦꯡꯂꯛꯂꯝꯃꯤ꯫ ꯃꯈꯣꯏꯅꯤꯗꯨ ꯃꯣꯏꯒꯤ ꯃꯔꯨꯞ ꯕꯣꯔꯤꯁꯀꯤ ꯃꯑꯣꯡ ꯑꯗꯨ ꯎꯕꯗ ꯌꯥꯝꯅ ꯅꯨꯡꯉꯥꯏꯖꯔꯝꯗꯦ꯫ ꯃꯥꯂꯦꯝꯒ ꯀꯦꯅꯤꯒꯅ ꯄꯥꯠꯀꯤ ꯃꯄꯥꯜꯗ ꯕꯣꯔꯤꯁꯀꯤ ꯃꯅꯥꯛꯇ ꯒꯥꯔꯤ ꯊꯧꯗꯣꯔꯛꯂꯒ ꯕꯣꯔꯤꯁꯄꯨ ꯀꯧꯔꯝꯃꯤ꯫ ꯕꯣꯔꯤꯁꯅ ꯑꯣꯟꯊꯣꯔꯛꯂꯒ, "ꯅꯣꯏꯗꯤ ꯀꯥꯏ ꯆꯠꯂꯨꯏꯕ? ꯐꯣꯇꯣ ꯅꯝꯕꯤꯌꯣꯅ ꯅꯝꯕꯤꯔꯝꯃꯤꯅꯦ"꯫ ꯀꯦꯅꯤꯅ, "ꯀꯅꯥꯅ ꯐꯣꯇꯣ ꯅꯝꯕꯤꯌꯣ ꯍꯥꯏꯅꯣ? ꯃꯤꯔꯟꯗꯥꯅꯅꯤ ꯀꯩꯅꯣ, ꯁꯤꯗ ꯂꯦꯞꯄꯤꯁꯦ ꯎꯗ꯭ꯔꯣ"꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯈꯨꯠ ꯊꯤꯜꯂꯤ꯫ "ꯀꯅꯥꯃꯠꯇꯗꯤ ꯂꯩꯕ ꯅꯠꯇꯦ"꯫ ꯃꯥꯂꯦꯝꯅ, "ꯂꯥꯛꯑꯣꯁꯦ ꯏꯇꯥꯎ, ꯌꯨꯝꯗ ꯏꯃꯥꯒ ꯄꯥꯕꯨꯡꯒꯅ ꯉꯥꯏꯍꯧꯔꯕꯅꯦ. ꯉꯁꯤꯗꯤ ꯑꯩꯈꯣꯏ ꯑꯍꯨꯝꯅꯦ ꯏꯟꯁꯥꯡ ꯑꯍꯥꯎꯕ ꯑꯃ ꯊꯣꯡꯉꯒ ꯅꯨꯡꯗꯥꯡ ꯆꯥꯗꯣꯏꯅꯤ. ꯑꯗꯨꯁꯨ ꯂꯩꯈꯤꯗꯣꯏꯅꯤ, ꯂꯥꯛꯑꯣ"꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯂꯝꯃꯤ꯫ "ꯅꯣꯏ ꯍꯥꯟꯅ ꯆꯠꯂꯝꯃꯣ, ꯑꯩ ꯃꯥꯒ ꯂꯥꯛꯃꯤꯟꯅꯔꯒꯦ. ꯃꯊꯟꯇ ꯀꯃꯥꯏꯅ ꯊꯅꯝꯗꯣꯏꯅꯣ"꯫ ꯑꯁꯤ ꯍꯥꯏꯅ ꯑꯣꯟꯊꯣꯔꯛꯄꯗ ꯃꯤꯔꯟꯗꯥ ꯂꯩꯔꯝꯗ꯭ꯔꯦ꯫ ꯕꯣꯔꯤꯁꯅ ꯀꯣꯏꯌꯦꯡ ꯌꯦꯡꯂꯒ, "ꯃꯤꯔꯟꯗꯥ, ꯃꯤꯔꯟꯗꯥ"꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯀꯣꯏꯀꯧ ꯀꯧꯔꯝꯃꯤ꯫ ꯑꯗꯨꯒ ꯃꯥꯂꯦꯝꯒ ꯀꯦꯅꯤꯒꯗ ꯑꯣꯟꯁꯤꯟꯗꯨꯅ ꯁꯣꯟꯖꯔꯝꯃꯤ꯫ "ꯅꯣꯏ ꯑꯅꯤꯅ ꯐꯔꯛ ꯇꯥꯁꯜꯂꯛꯇꯅꯅꯦ ꯏꯀꯥꯏꯗꯅ ꯆꯦꯟꯈ꯭ꯔ ꯃꯥꯜꯂꯦ. ꯑꯩ ꯑꯝꯇ ꯇꯥꯟꯅꯔꯨꯈꯤꯒꯦ"꯫ ꯑꯁꯤ ꯍꯥꯏꯔꯒ ꯆꯠꯈꯤꯒꯦ ꯇꯧꯏ꯫ ꯃꯥꯂꯦꯝꯒ ꯀꯦꯅꯤꯒꯅ ꯕꯣꯔꯤꯁꯄꯨ ꯊꯦꯝꯂꯒ ꯃꯣꯏꯒꯤ ꯕꯥꯏꯛꯇ ꯅꯝꯗꯨꯅ ꯇꯣꯡꯈꯠꯍꯜꯂꯝꯃꯤ꯫ ꯃꯥꯂꯦꯝꯅ, "ꯃꯥꯒꯤ ꯁꯥꯏꯀꯜꯁꯦ ꯑꯃꯨꯛ ꯂꯧꯕ ꯂꯥꯛꯑꯁꯦ"꯫ ꯑꯁꯤ ꯍꯥꯏꯔꯒ ꯕꯥꯏꯛ ꯊꯧꯗꯨꯅ ꯃꯐꯝ ꯑꯗꯨꯗꯒꯤ ꯆꯠꯈꯤ꯫ ꯃꯥꯂꯦꯝꯒ ꯀꯦꯅꯤꯒꯅ ꯕꯣꯔꯤꯁ ꯄꯨꯗꯨꯅ ꯕꯣꯔꯤꯁ ꯍꯣꯏꯒꯤ ꯁꯨꯃꯥꯡꯗ ꯕꯥꯏꯛꯇꯨ ꯊꯧꯖꯤꯜꯂꯛꯏ꯫ ꯒꯥꯔꯤꯗꯒꯤ ꯀꯨꯝꯊꯔꯒ ꯕꯣꯔꯤꯁ ꯋꯥ ꯑꯃꯠꯇ ꯉꯥꯡꯗꯅ ꯄ꯭ꯔꯞ ꯌꯨꯝꯂꯣꯝꯗ ꯆꯪꯉꯛꯏ꯫ ꯕꯣꯔꯤꯁꯀꯤ ꯃꯄꯥ ꯏꯕꯨꯡꯉꯣ ꯂꯩ ꯏꯁꯤꯡ ꯆꯥꯏꯔꯝꯕꯗꯒꯤ ꯄꯦꯔꯦ ꯑꯗꯨ ꯄꯥꯏꯔꯒ, "ꯏꯕꯨꯡꯉꯣ, ꯅꯪꯕꯨ ꯀꯗꯥꯏ ꯆꯠꯂꯨꯕꯅꯣ? ꯅꯃꯥꯁꯦ ꯃꯊ꯭ꯋꯥꯏ ꯋꯥꯔꯤꯅꯦꯍꯦ"꯫ ꯕꯣꯔꯤꯁ ꯀꯔꯤꯃꯠꯇ ꯈꯨꯝꯂꯝꯗꯦ꯫ ꯫ ꯕꯣꯔꯤꯁꯅ ꯃꯥꯡꯒꯣꯜ ꯀꯥꯈꯠꯂꯛꯄꯗ ꯃꯃꯥꯅ ꯊꯋꯥꯏ ꯋꯥꯅ ꯍꯪꯂꯛꯂꯝꯃꯤ, "ꯏꯕꯨꯡꯉꯣ,
Nangbu kadai da chalurino? Photo ka pa chalubane. Asi haina chatna khumlamlaga leplamdana adumak changki. Sumangda Boris ki mapa ibungona malemga Kenny ga da haireklame. Khangdre ibungo, noi marupna tawrise. Magi mawongse, doctor gi hidak su chana adum sumaina dawe. Mama sa sumangda tholaktu na haire. Malem, Kenny, phamu. Malem ga Kenny ga na hoi ima hairaga chokri da phamtharame. Boris ki mama na hidak su chari bani. Phara ira pharaktira wakhal tadre. Wari watai sanabasu adum yai. Magi wakhal da yauri base. Asidi phaba ngamdri basini. Karigino khangdre. Ima sune laiman oirabani. Doctor gi hidak sisu ikan kana driver khangde. Amai bisu yanghalabani. Kemta laite magi wakhalna sagatpani hekta haire. Boris ki mapasu phamthare aduga haire. Aigi marob psychiatrist ki doctor ama laikibane. Maga pau phaunaraga ichase phajana kupna yengthokhanse. Hojik yengliba doctor asi khaktang angang su oiri. Aduga hidak khara charaga brain exercise tawhalaga yengse haibaduna yengbane. Mama da sawgalaklame. Psychiatrist ki doctor marup ama lai hairadi nahane yengbiba yadro. Ichase sorokta ngauraga chatpa ngairibro. Aiso doctor duna brain exercise tawhalaga yengse haibadu da yengbani hairedana. Marup tusu unadaba kuikibana phone number su laitaduna tawbani. Hadakti sungsoi soidana yenglani. Yada yadragana mapanda pura supuni. Boris ki mama di sauduna mamai laithokduna laikhirame. Malemna aikhogi marupse soidana phagani ima. Babungi maruptuda athubada pau phangnabiru. Kenny na aikhoi ojasu marup Boris ki khanbada yam nungaitrabani. Ayuk nungtil khaidana senau haiduna aikhoida hairibani. Noi pulap sanaba chatpadusu chattaba kuireko. Kolesu kadaba kuiri. Asi haina Boris ki mama na yamna nungaitana haireklame. Malemna maru Boris paraga punna chatuine ima. Boris ki mapa University amagi Mass Communication gi Associate Professor ni. Boris ki mama so mapaga chap manaba University gi Dance Department da Assistant Professor oibane. Boris Malem amadi Kenny High School dagi college phawa taminaduna amadi thang taso punna taminaba yamna luna tinaba marupni. Boris koigi imung art and culture da khara ngaujaba imung ni. Boris te photography so interest leijai. Nungdang dani Boris magi kagi balcony da leblaga mayek sena ngaliba thajabu yengle. Inglaba malang masu liri sitli. Balcony gi thongjina du da yaliba Dreamcatcher khara adusho liri sitpa malang da hairi. Boris ki nakanda Miranda su changlai. Boris na nangdi nungdang sida kanaga laiba. Miranda momon noglaga. Nangi nakta lakpabu itanta laini. Yam kalida imaga babungana thiramoidra. Miranda masamadu thadoi. Nungshida masamda choina paihali. Mamaida taragliba samlang ado haidoklaga. Thiramoy. Nangi nanakta chatkina adum khanglamgani. Asi hairaga thada onsilaga makha taraklame. Thase phasatra. Nanga punna tha yengminage na laini. Boris so thada yenglaga khumlaklame. Phazai. Ngasidi nanga punna yengminabaira khangde hena phazai. Asi hairaga Boris so momon noklame. Miranda so momon noklae. Miranda na tapna hairae. Thase leichilna khumjil kini khanbada yam pangmai. Leichilna khumjin khrabasu manga leiraba thajadi adum ngan thorakpani. Boris ki wadu tabada Miranda nokjarame. Photo namse ai camera lauruge. Asi hairaga magi camera laururaga tha amadi thawan michak sing adu photo namlame.
ꯑꯗꯨꯒ ꯃꯤꯔꯟꯗꯥꯗ ꯌꯦꯡꯍꯜꯂꯤ꯫ ꯇꯟꯖꯥ ꯑꯗꯨꯗ ꯃꯅꯤꯡꯗꯒꯤ ꯕꯣꯔꯤꯁꯀꯤ ꯃꯃꯥꯅ ꯕꯣꯔꯤꯁꯄꯨ ꯀꯧꯔꯛꯂꯝꯃꯤ꯫ ꯕꯣꯔꯤꯁ ꯃꯃꯥꯅ ꯀꯧꯔꯛꯄꯗꯨꯗ ꯌꯦꯡꯊꯣꯔꯛꯂꯒ ꯑꯃꯨꯛ ꯌꯦꯡꯂꯛꯄꯗꯗꯤ ꯃꯤꯔꯟꯗꯥ ꯂꯩꯔꯝꯗ꯭ꯔꯦ꯫ ꯕꯣꯔꯤꯁ ꯍꯥꯏꯐꯦꯠ ꯀꯣꯌꯦꯡ ꯌꯦꯡꯂꯛꯂꯝꯃꯤ꯫ ꯃꯃꯥꯅ "ꯀꯩꯗꯧꯔꯤꯅꯣ ꯏꯕꯨꯡꯉꯣ? ꯂꯥꯎ ꯂꯥꯎ ꯆꯪꯉꯣ, ꯍꯤꯗꯥꯛꯀ ꯆꯥꯊꯣꯛꯂꯁꯤ." ꯕꯣꯔꯤꯁ ꯃꯥꯒꯤ ꯀꯦꯃꯦꯔꯥ ꯃꯔꯤ ꯑꯗꯨ ꯃꯉꯛꯁꯝꯗꯒꯤ ꯂꯧꯊꯣꯛꯂꯒ ꯂꯨꯛꯊꯔꯒ ꯆꯪꯈꯤꯔꯝꯃꯤ꯫ ꯕꯣꯔꯤꯁꯀꯤ ꯃꯃꯥꯗꯨ ꯕꯦꯜꯀꯣꯅꯤꯗ ꯍꯥꯏꯐꯦꯠ ꯌꯦꯡꯂꯝꯂꯒ ꯊꯣꯡ ꯊꯤꯡꯖꯤꯟꯈꯤ꯫ ꯕꯣꯔꯤꯁ ꯃꯥꯒꯤ ꯐꯃꯨꯡ ꯃꯆꯤꯗ ꯐꯝꯊꯩ꯫ ꯃꯃꯥꯅ ꯃꯥꯒꯤ ꯍꯤꯗꯥꯛꯀ ꯏꯁꯤꯡ ꯒ꯭ꯂꯥꯁ ꯑꯃꯒ ꯄꯤꯔꯒ "ꯁꯦ ꯍꯤꯗꯥꯛꯁꯤ ꯆꯥꯔꯒꯅꯦ ꯐꯖꯅ ꯄꯣꯊꯥꯔꯣ." ꯍꯤꯗꯥꯛꯇꯨ ꯆꯥꯔꯒ ꯕꯣꯔꯤꯁꯅ ꯃꯃꯥꯗ ꯍꯥꯏꯔꯛꯏ, "ꯏꯃꯥ, ꯑꯩ ꯍꯌꯦꯡꯗꯤ ꯀꯣꯂꯦꯖ ꯆꯠꯀꯦ, ꯀꯨꯏꯔꯦ ꯆꯠꯇꯕ, ꯀ꯭ꯂꯥꯁ ꯌꯥꯎꯗꯕ ꯀꯨꯏꯔꯦ, ꯑꯦꯇꯦꯟꯗꯦꯟꯁ ꯁꯨꯗꯦꯅ ꯑꯃꯨꯛ ꯑꯦꯛꯖꯥꯝ ꯊꯥꯕ ꯌꯥꯔꯔꯣꯏ." ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯃꯆꯥꯒꯤ ꯋꯥꯗꯨꯗ ꯕꯣꯔꯤꯁꯀꯤ ꯃꯃꯥꯗꯨ ꯃꯆꯥꯗ ꯌꯦꯡꯉꯤ ꯑꯗꯨꯒ "ꯍꯣꯏ, ꯆꯠꯂꯣ, ꯍꯌꯦꯡꯅꯦ ꯃꯥꯂꯦꯝꯒ ꯀꯦꯅꯤꯒ ꯀꯧꯔꯒ ꯄꯨꯟꯅ ꯆꯠꯃꯤꯟꯅꯔꯣ." "ꯑꯩ ꯏꯊꯟꯗ ꯑꯗꯨꯝ ꯆꯠꯀꯦ." "ꯏꯃꯥ, ꯃꯣꯏꯗ ꯁꯨꯝ ꯍꯥꯏꯕꯗꯣ ꯅꯨꯡꯉꯥꯏꯇꯦꯗ, ꯑꯩꯒꯤ ꯒꯥꯔꯤꯗ ꯑꯗꯨꯝ ꯆꯠꯀꯦ." "ꯍꯩ, ꯒꯥꯔꯤꯗꯤ ꯊꯧꯈꯤꯅꯨ, ꯅꯪꯅ ꯀꯣꯛ ꯉꯥꯎꯋꯦꯅ ꯍꯦꯛ ꯇꯧꯕꯗꯣ ꯗꯣꯛꯇꯔꯅꯁꯨꯅꯦ ꯒꯥꯔꯤꯗꯤ ꯊꯧꯈꯤꯅꯨ, ꯐꯖꯅ ꯐꯔꯒ ꯊꯧ ꯍꯥꯏꯔꯛꯄꯅꯤ. ꯅꯪꯒꯤ ꯁꯥꯏꯀꯜꯗꯣ ꯇꯞꯅ ꯊꯧꯔꯒ ꯆꯠꯂꯣ. ꯃꯥꯂꯦꯝꯒ ꯀꯦꯅꯤꯒꯗꯤꯅꯦ ꯀꯣꯂꯦꯖ ꯂꯥꯛꯀꯅꯤꯅ ꯍꯥꯏꯈꯣ." "ꯍꯣꯏ, ꯍꯥꯏꯒꯦ ꯏꯃꯥ." ꯐꯔꯦ, ꯇꯨꯝꯃꯨꯀꯣ." ꯑꯁꯤ ꯍꯥꯏꯔꯒ ꯃꯆꯥꯒꯤ ꯀꯥꯡꯈꯜ ꯑꯗꯨ ꯊꯥꯗꯔꯒ ꯇꯨꯝꯍꯜꯂꯤ꯫ ꯃꯃꯥ ꯊꯣꯛꯈ꯭ꯔꯒ ꯕꯣꯔꯤꯁ ꯍꯤꯞꯅ ꯃꯤꯔꯟꯗꯥ ꯃꯣꯏ ꯑꯅꯤ ꯀꯣꯏꯕ ꯆꯠꯄꯗ ꯆꯤꯡ ꯃꯇꯥꯏ ꯑꯃꯗ ꯃꯥꯅ ꯅꯝꯈꯤꯕ ꯃꯤꯔꯟꯗꯥꯒꯤ ꯐꯣꯇꯣ ꯑꯃ ꯑꯃꯨꯛ ꯒꯦꯂꯔꯤꯗ ꯆꯪꯗꯨꯅ ꯌꯦꯡꯂꯝꯃꯤ꯫ ꯑꯗꯨꯒ ꯃꯤꯔꯟꯗꯥ ꯍꯥꯏꯅ ꯊꯥꯕ ꯋꯥꯆꯦꯞ ꯅꯝꯕꯔ ꯑꯗꯨꯗ "ꯐꯖꯅ ꯇꯨꯝꯃꯨꯀꯣ" ꯑꯁꯤ ꯍꯥꯏꯗꯨꯅ ꯊꯥꯔꯝꯃꯤ꯫ ꯃꯦꯁꯦꯖ ꯑꯗꯨ ꯁꯦꯟ ꯇꯧꯔꯝꯃꯤ ꯑꯗꯨꯕꯨ ꯗꯦꯂꯤꯚꯔꯗꯤ ꯇꯧꯔꯝꯗꯦ꯫ ꯕꯣꯔꯤꯁ ꯃꯥꯒꯤ ꯐꯣꯟꯗꯨ ꯑꯣꯐ ꯇꯧꯁꯤꯜꯂꯒ ꯊꯝꯂꯒ ꯇꯨꯝꯊꯈꯤꯔꯝꯃꯤ꯫ ꯑꯌꯨꯛꯅꯤ꯫ ꯕꯣꯔꯤꯁꯀꯤ ꯃꯃꯥꯒꯤ ꯖꯒꯣꯏꯒꯤ ꯁꯥꯇ꯭ꯔ ꯅꯨꯄꯤ ꯈꯔ ꯖꯒꯣꯏ ꯇꯝꯕ ꯂꯥꯛꯂꯝꯃꯤ꯫ ꯕꯣꯔꯤꯁꯀꯤ ꯃꯃꯥꯅ ꯁꯨꯃꯥꯡꯗ ꯑꯌꯨꯛꯀꯤ ꯀꯣꯔꯧ ꯈꯨꯔꯨꯝꯕꯒꯤ ꯂꯩꯔꯝꯃꯤ꯫ ꯁꯥꯇ꯭ꯔꯤꯁꯤꯡꯗꯨꯅ ꯈꯨꯔꯨꯝꯂꯝꯃꯤ꯫ ꯕꯣꯔꯤꯁꯀꯤ ꯃꯃꯥꯅ "ꯌꯥꯔꯦ, ꯁꯪꯒꯣꯏꯗ ꯂꯩꯔꯝꯃꯨ, ꯑꯩꯁꯨ ꯊꯣꯔꯛꯑꯒꯦ" ꯑꯁꯤ ꯍꯥꯏꯔꯒ ꯆꯪꯈꯤꯔꯝꯃꯤ꯫ ꯁꯥꯇ꯭ꯔꯁꯤꯡꯗꯨ ꯃꯣꯏꯒꯤ ꯖꯒꯣꯏ ꯇꯝꯐꯝ ꯆꯥꯎꯔꯕ ꯁꯪꯒꯣꯏ ꯑꯗꯨꯗ ꯈꯣꯡꯎꯞ ꯂꯧꯊꯣꯛꯇꯨꯅ ꯆꯪꯂꯛꯂꯝꯃꯤ꯫ ꯁꯥꯇ꯭ꯔꯤ ꯑꯃꯅ ꯁꯨꯝ ꯌꯦꯡꯂꯛꯄꯗ ꯃꯊꯛꯇ ꯕꯣꯔꯤꯁꯇꯨ ꯃꯥꯒꯤ ꯀꯥꯗ ꯀꯣꯂꯦꯖ ꯆꯠꯄꯒꯤ ꯗ꯭ꯔꯦꯁ ꯂꯣꯏꯁꯤꯜꯂꯤꯕ ꯑꯗꯨ ꯃꯁꯝ ꯁꯦꯝꯗꯨꯅ ꯀꯅꯥꯒꯨꯝꯕ ꯑꯃꯒ ꯋꯥꯔꯤ ꯁꯥꯟꯅꯕꯒꯨꯝꯅ ꯇꯧꯕꯗꯨ ꯕꯦꯜꯀꯣꯅꯤꯒꯤ ꯂꯥꯎꯅ ꯍꯥꯡꯗꯣꯛꯂꯤꯕ ꯊꯣꯡ ꯑꯗꯨꯗꯒꯤ ꯎꯔꯛꯂꯝꯃꯤ꯫ ꯁꯥꯇ꯭ꯔꯤ ꯑꯗꯨꯅ ꯃꯃꯥꯟꯅꯕꯤ ꯑꯇꯩꯗ ꯍꯥꯏꯔꯛꯂꯝꯃꯤ, "ꯌꯦꯡꯉꯣ, ꯗꯥ ꯕꯣꯔꯤꯁꯁꯦ ꯃꯊꯟꯇ ꯀꯅꯥꯅꯣꯃꯒ ꯋꯥꯔꯤ ꯁꯥꯟꯅꯕꯗꯧꯅ ꯇꯧꯔꯤꯁꯦ." ꯑꯇꯩ ꯁꯥꯇ꯭ꯔꯤꯁꯤꯡ ꯑꯗꯨꯁꯨ ꯂꯣꯏꯅ ꯌꯦꯡꯈꯠꯂꯛꯂꯝꯃꯤ꯫ ꯁꯥꯇ꯭ꯔꯤ ꯅꯨꯄꯤ ꯑꯃꯅ "ꯗꯥ ꯕꯣꯔꯤꯁꯁꯦ ꯗꯣꯛꯇꯔꯁꯨ ꯌꯦꯡꯉꯤꯅꯤ, ꯑꯁꯨꯃꯥꯏꯅ ꯇꯧꯕꯗꯤ ꯂꯦꯞꯇꯦ, ꯌꯥꯝ ꯅꯨꯡꯉꯥꯏꯇꯦꯉꯣ." "ꯑꯗꯨꯅꯦ, ꯃꯁꯛ ꯃꯇꯧꯁꯨ ꯋꯥꯠꯄ ꯅꯠꯇꯦ, ꯄꯥꯈꯪ ꯑꯣꯏꯅ ꯇꯧꯔꯤꯁꯦ ꯅꯨꯡꯉꯥꯏꯇꯦ ꯑꯁꯦꯡꯕ." "ꯑꯣꯖꯥ ꯍꯣꯏꯁꯨꯅꯦ ꯗꯣꯛꯇꯔꯁꯨ ꯌꯦꯡꯉꯤꯅꯤ, ꯍꯤꯗꯥꯛꯀꯁꯨ ꯆꯥꯔꯤꯅꯤ, ꯑꯇꯩꯗꯤ ꯀꯩꯝ ꯇꯧꯗꯦꯕꯨ, ꯃꯊꯟꯇ ꯋꯥꯔꯤ ꯁꯥꯕꯗꯤꯅꯦ ꯁꯨꯡꯂꯦꯞ ꯂꯦꯞꯇꯦ." ꯁꯥꯇ꯭ꯔꯤꯁꯤꯡ ꯑꯗꯨ ꯋꯥꯔꯤ ꯁꯥꯟꯅꯔꯤꯉꯩꯗ ꯃꯣꯏꯒꯤ ꯑꯣꯖꯥ ꯕꯣꯔꯤꯁꯀꯤ ꯃꯃꯥꯗꯨ ꯊꯣꯔꯛꯂꯝꯃꯤ꯫ ꯁꯥꯇ꯭ꯔꯤ ꯑꯃꯁꯨ ꯍꯥꯊꯨ ꯆꯪꯂꯛꯂꯒ ꯃꯣꯏꯒꯤ ꯑꯣꯖꯥ ꯑꯗꯨꯗ ꯈꯨꯔꯨꯝꯂꯝꯃꯤ꯫ ꯕꯣꯔꯤꯁꯀꯤ ꯃꯃꯥ ꯃꯣꯏꯒꯤ ꯑꯣꯖꯥ ꯑꯗꯨꯅ "ꯂꯥꯛꯑꯣ, ꯑꯩꯁꯨꯅꯦ ꯅꯣꯏ ꯗꯥ ꯕꯣꯔꯤꯁ ꯀꯣꯂꯦꯖ ꯆꯠꯄꯒꯤ ꯂꯣꯏꯁꯤꯟꯕꯤꯔꯝꯕꯗꯅꯦ ꯌꯥꯗꯗꯨꯅ ꯈꯔ ꯊꯦꯡꯗꯣꯛꯈ꯭ꯔꯦ." ꯍꯥꯏꯅꯔꯤꯉꯩꯗ ꯕꯣꯔꯤꯁꯇꯨ ꯊꯣꯛꯂꯛꯏ꯫ "ꯏꯃꯥ, ꯆꯠꯂꯨꯈꯤꯒꯦ." ꯃꯃꯥꯅ ꯁꯪꯒꯣꯏꯗꯒꯤ ꯀꯨꯝꯊꯔꯒ ꯃꯆꯥꯕꯨ ꯃꯅꯝ ꯅꯝꯕꯤꯗꯨꯅ "ꯅꯤꯡꯊꯤꯖꯅ ꯆꯠꯂꯨꯀꯣ." ꯕꯣꯔꯤꯁꯇꯨ ꯃꯥꯒꯤ ꯁꯥꯏꯀꯜ ꯑꯗꯨ ꯊꯧꯗꯨꯅ ꯊꯣꯛꯈꯤꯔꯝꯃꯤ꯫ ꯁꯥꯇ꯭ꯔꯤ ꯑꯃꯅ "ꯑꯣꯖꯥ, ꯀꯩꯅꯣꯝꯇ ꯍꯪꯖꯒꯦ." "ꯍꯪꯉꯨ." "ꯑꯣꯖꯥ, ꯗꯥ ꯕꯣꯔꯤꯁꯁꯦ ꯑꯇꯩꯗꯤ ꯀꯩꯝ ꯇꯧꯗꯦ, ꯅꯣꯔꯃꯦꯜ ꯑꯣꯏ, ꯑꯗꯨꯒ ꯃꯇꯣꯝꯇ ꯋꯥꯔꯤ ꯁꯥꯖꯕꯁꯦ ꯑꯗꯨꯝ ꯇꯧꯔꯤꯁꯦ, ꯗꯣꯛꯇꯔ ꯌꯦꯡꯕꯗꯣ ꯀꯩ ꯍꯥꯏꯔꯤꯒꯦ?" ꯐꯛꯇ ꯐꯝꯊꯔꯒ ꯕꯣꯔꯤꯁꯀꯤ ꯃꯃꯥꯅ "ꯍꯤꯗꯥꯛꯁꯨ ꯆꯥꯔꯤ, ꯕ꯭ꯔꯦꯟ ꯑꯦꯛꯁꯔꯁꯥꯏꯖꯁꯨ ꯇꯧꯍꯜꯂꯒ ꯌꯦꯡꯁꯤ ꯍꯥꯏꯕꯗꯨꯗ ꯌꯦꯡꯂꯤ. ꯑꯩꯁꯨ ꯈꯜꯂꯤꯕꯅꯤ, ꯃꯇꯣꯝꯇ ꯋꯥꯔꯤ ꯁꯥꯖꯕ ꯑꯁꯤꯗꯤ ꯐꯕ ꯀꯧꯕ ꯂꯩꯇꯦ. ꯃꯥꯒꯤ ꯋꯥꯈꯜꯗ ꯏꯆꯥ ꯃꯤꯔꯟꯗꯥꯗꯣ ꯑꯗꯨꯃꯛ ꯍꯤꯡꯂꯤ, ꯃꯅꯥꯛꯇ ꯂꯩꯔꯤ ꯍꯥꯏꯗꯨꯅ ꯈꯟꯖꯗꯨꯅ ꯂꯩꯔꯤꯕꯅꯤ." ꯑꯁꯤ ꯍꯥꯏꯅ ꯅꯨꯡꯉꯥꯏꯇꯅ ꯈꯨꯝꯂꯛꯂꯝꯃꯤ꯫ "ꯑꯣꯖꯥ, ꯒꯥꯔꯤꯅ ꯊꯣꯝꯂꯝꯂꯒ ꯆꯦꯟꯈꯤꯕ ꯅꯨꯄꯥꯗꯨꯗꯤ ꯖꯦꯜꯗ ꯂꯩꯕ꯭ꯔꯥ?" ꯃꯣꯏꯒꯤ ꯑꯣꯖꯥ ꯕꯣꯔꯤꯁꯀꯤ ꯃꯃꯥ ꯑꯗꯨꯅ
ꯂꯩꯔꯦ ꯑꯩꯈꯣꯏꯁꯨ ꯃꯤꯔꯟꯗꯥꯒꯤ ꯃꯃꯥ ꯃꯄꯥꯁꯨ ꯑꯦꯛꯁꯤꯗꯦꯟꯅꯤ ꯈꯜꯂꯨꯏ ꯑꯍꯥꯟꯕꯗꯗꯤ ꯅꯣꯏꯗ ꯕꯣꯔꯤꯁꯀ ꯃꯈꯣꯏ ꯑꯅꯤꯒꯤ ꯃꯔꯤꯗꯤ ꯍꯥꯏ ꯁ꯭ꯀꯨꯜ ꯇꯝꯂꯤꯉꯩꯗꯒꯤꯅꯤ ꯅꯣꯏ ꯄꯥꯕꯨꯡꯒ ꯃꯤꯔꯟꯗꯥꯒꯤ ꯄꯥꯕꯨꯡꯒꯁꯨ ꯃꯔꯨꯞ ꯑꯣꯏꯕꯅꯤ ꯃꯁꯤꯗꯒꯤ ꯈꯪꯅꯔꯛꯈꯤꯕꯅꯤ ꯑꯩꯈꯣꯏꯗ ꯇꯣꯏꯅ ꯂꯥꯛꯄꯗꯒꯤ ꯑꯩꯈꯣꯏ ꯑꯍꯜꯁꯤꯡ ꯐꯥꯎꯕ ꯈꯪꯅꯗꯨꯅ ꯂꯥꯏꯔꯤꯛ ꯇꯝꯕ ꯐꯥꯎꯕꯗꯤ ꯂꯣꯏꯁꯤꯟꯅꯔꯒ ꯊꯕꯛ ꯑꯃꯃꯝ ꯄꯥꯡꯖꯈꯤꯁꯅꯨ ꯍꯥꯏꯗꯨꯅ ꯂꯩꯅꯕꯅꯤ ꯃꯈꯣꯏ ꯑꯅꯤꯒꯤ ꯃꯔꯤꯅ ꯆꯦꯠꯃꯟꯕꯗꯒꯤ ꯑꯣꯏꯔꯔꯣꯏ ꯈꯪꯕꯗꯒꯤ ꯅꯨꯄꯥꯗꯨꯅ ꯏꯆꯥꯅꯨꯄꯤ ꯃꯤꯔꯟꯗꯥꯅ ꯀꯣꯂꯦꯖ ꯍꯜꯂꯛꯄꯒꯤ ꯂꯝꯕꯤꯗ ꯑꯁꯤ ꯍꯥꯏꯔꯒ ꯃꯄꯤ ꯇꯩꯊꯣꯛꯑꯦ ꯃꯥꯒꯤ ꯁꯥꯇ꯭ꯔꯤꯁꯤꯡ ꯑꯗꯨꯅ ꯃꯣꯏꯒꯤ ꯑꯣꯖꯥꯕꯨ ꯊꯦꯝꯖꯤꯟꯕꯤꯔꯝꯃꯤ ꯃꯣꯏꯒꯤ ꯑꯣꯖꯥꯅ ꯃꯈꯥ ꯇꯥꯔꯛꯑꯦ ꯅꯨꯡꯁꯤꯗ ꯃꯇꯝꯗꯣ ꯃꯣꯏꯅ ꯀꯣꯂꯦꯖ ꯀꯥꯔꯛꯄ ꯍꯧꯔꯛꯄ ꯃꯇꯝꯅꯤ ꯆꯍꯤ ꯐꯥꯔꯛꯀꯗꯧꯔꯦ ꯏꯆꯥ ꯃꯤꯔꯟꯗꯥꯗꯣ ꯌꯥꯝꯅ ꯏꯪ ꯇꯞꯄꯅꯤ ꯃꯣꯡ ꯍꯥꯗꯕꯅꯤ ꯑꯩꯈꯣꯏꯗ ꯂꯥꯛꯂꯒ ꯃꯥꯅ ꯏꯃꯥ ꯍꯥꯏꯅ ꯀꯧꯕꯗꯣ ꯍꯦꯛ ꯎꯕꯗ ꯏꯪꯅ ꯅꯨꯡꯁꯤꯕ ꯃꯁꯛꯇꯣ ꯉꯁꯤꯁꯨ ꯃꯤꯠꯇ ꯎꯔꯤ ꯃꯈꯣꯏ ꯑꯅꯤꯅ ꯁ꯭ꯀꯨꯜꯒ ꯆꯠꯃꯤꯟꯅꯕ ꯀꯣꯂꯦꯖꯀ ꯆꯠꯃꯤꯟꯅꯕꯗꯣ ꯉꯁꯤꯁꯨ ꯎꯔꯤꯕꯅꯤ ꯉꯔꯥꯡꯗ ꯑꯣꯏꯔꯕꯣꯏ ꯅꯤꯡꯉꯤ ꯑꯁꯣꯝꯗꯁꯨ ꯃꯥꯒꯤ ꯑꯍꯜ ꯑꯅꯤꯗꯣ ꯃꯆꯥ ꯀꯥꯏꯅꯕꯗꯒꯤ ꯉꯧꯆꯠꯅꯔꯤꯕꯅꯤ ꯐꯔꯦ ꯐꯔꯦ ꯀ꯭ꯂꯥꯁ ꯍꯧꯔꯁꯤ ꯋꯥꯔꯤꯗꯅꯦ ꯃꯇꯝ ꯌꯧꯈꯤꯗꯣꯔꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯖꯒꯣꯏ ꯇꯝꯕ ꯍꯧꯈꯤꯔꯝꯃꯤ ꯀꯣꯂꯦꯖꯇꯅꯤ ꯕꯣꯔꯤꯁ ꯃꯥꯂꯦꯝ ꯑꯃꯗꯤ ꯀꯦꯅꯤ ꯄꯨꯟꯅ ꯀ꯭ꯂꯥꯁ ꯂꯣꯏꯔꯗꯨꯅ ꯊꯣꯛꯃꯤꯟꯅꯔꯛꯏ ꯃꯥꯂꯦꯝꯅ ꯉꯁꯥꯏ ꯅꯪ ꯀꯣꯂꯦꯖ ꯂꯥꯛꯀꯅꯤ ꯍꯥꯏꯔꯗꯤ ꯍꯥꯏꯔꯧ ꯌꯥꯗ꯭ꯔꯣ ꯅꯊꯟꯇ ꯂꯥꯛꯏ ꯀꯩꯒꯤꯅꯣ ꯅꯣꯏꯗ ꯁꯨꯝ ꯍꯥꯏꯕꯗꯨꯁꯨ ꯑꯃꯨꯛ ꯅꯨꯡꯉꯥꯏꯇ꯭ꯔꯕ ꯑꯩꯁꯨ ꯀꯩꯁꯨ ꯇꯧꯗ꯭ꯔꯁꯤꯗꯤ ꯀꯔꯤꯕ ꯑꯩꯈꯣꯏꯗ ꯁꯨꯝ ꯍꯥꯏꯕꯁꯤ ꯅꯨꯡꯉꯥꯏꯇꯦꯕ ꯑꯣ ꯑꯩꯈꯣꯏꯁꯦ ꯍꯥꯏ ꯁ꯭ꯀꯨꯜꯗꯒꯤ ꯅꯨꯡꯄꯥꯜ ꯈꯪꯅ ꯇꯤꯟꯅꯔꯛꯄꯅꯦ ꯅꯪꯒꯤ ꯃꯔꯨꯞ ꯃꯥꯂꯦꯝꯒ ꯀꯦꯅꯤꯒ ꯅꯠꯇꯕ꯭ꯔꯣ ꯁꯥꯎꯅꯨꯁꯦ ꯁꯨꯝ ꯑꯩ ꯏꯊꯟꯇ ꯂꯥꯛꯅꯤꯡꯕꯩꯅꯦꯕ ꯀꯦꯟꯇꯤꯟꯗ ꯑꯆꯥꯄꯣꯠ ꯆꯥꯔꯒ ꯋꯥꯔꯤ ꯐꯖꯅ ꯁꯥꯔꯨꯔꯁꯦ ꯑꯁꯤ ꯍꯥꯏꯔꯒ ꯀꯦꯟꯇꯤꯟꯗ ꯂꯥꯛꯑꯦ ꯀꯦꯟꯇꯤꯟ ꯃꯅꯨꯡꯗ ꯃꯈꯣꯏ ꯑꯍꯨꯝ ꯆꯪꯂꯛꯇꯨꯅ ꯐꯝꯂꯝꯃꯤ ꯃꯥꯂꯦꯝꯅ ꯑꯣꯔꯗꯔ ꯇꯧꯔꯝꯃꯒ ꯀ꯭ꯂꯥꯁꯇ ꯃꯥꯒꯤ ꯅꯣꯠꯕꯨꯛ ꯑꯃ ꯀꯥꯎꯔꯝꯂꯦ ꯍꯥꯏꯗꯨꯅ ꯂꯧꯔꯨꯈꯤꯒꯦ ꯍꯥꯏꯗꯨꯅ ꯆꯠꯈꯤꯔꯝꯃꯤ ꯀꯦꯅꯤꯅ ꯏꯁꯤꯡ ꯂꯧꯒꯦ ꯇꯧꯕꯗ ꯀꯦꯟꯇꯤꯟꯗ ꯏꯁꯤꯡ ꯕꯣꯇꯜ ꯂꯩꯔꯝꯗꯕꯗꯒꯤ ꯃꯄꯥꯟꯗꯒꯤ ꯂꯧꯔꯨꯈꯤꯒꯦ ꯍꯥꯏꯗꯨꯅ ꯊꯣꯛꯈꯤꯔꯝꯃꯤ ꯕꯣꯔꯤꯁ ꯃꯊꯟꯇ ꯐꯝꯍꯧꯏ ꯃꯥꯅ ꯁꯨꯝ ꯌꯦꯡꯂꯛꯄꯗ ꯈꯤꯇꯪ ꯂꯥꯞꯇꯛꯅ ꯇꯦꯕꯜ ꯑꯃꯗ ꯅꯨꯄꯤ ꯅꯨꯄꯥ ꯀꯥꯡꯕꯨ ꯈꯔ ꯑꯆꯥꯄꯣꯠ ꯆꯥꯗꯨꯅ ꯅꯣꯛꯇꯨꯅ ꯂꯩꯔꯤꯕꯗꯨ ꯃꯗꯨꯒꯤ ꯃꯔꯛꯇ ꯃꯤꯔꯟꯗꯥ ꯅꯨꯄꯥ ꯑꯃꯒ ꯅꯛꯁꯤꯟꯅꯅ ꯅꯣꯛꯇꯨꯅ ꯂꯩꯕ ꯎꯔꯛꯂꯝꯃꯤ ꯕꯣꯔꯤꯁ ꯇꯞꯅ ꯃꯤꯔꯟꯗꯥ ꯍꯥꯏꯅ ꯍꯥꯏꯖꯗꯨꯅ ꯃꯪꯗꯨꯅ ꯌꯦꯡꯂꯝꯃꯤ ꯅꯨꯄꯥ ꯅꯨꯄꯤ ꯀꯥꯡꯕꯨ ꯑꯗꯨ ꯍꯧꯒꯠꯇꯨꯅ ꯕꯤꯜ ꯄꯤꯔꯝꯂꯒ ꯊꯣꯛꯈꯤ ꯃꯤꯔꯟꯗꯥ ꯅꯨꯄꯥ ꯑꯃꯗꯨꯒ ꯑꯗꯨꯃꯛ ꯅꯣꯛꯇꯨꯅ ꯊꯣꯛꯈꯤ ꯕꯣꯔꯤꯁ ꯄꯨꯛ ꯍꯧꯒꯠꯇꯨꯅ ꯃꯤꯔꯟꯗꯥ ꯍꯥꯏꯅ ꯂꯥꯎꯔꯒ ꯇꯥꯟꯅꯔꯒ ꯇꯨꯡꯗꯒꯤ ꯃꯤꯔꯟꯗꯥꯒꯤ ꯈꯨꯗꯥꯡ ꯐꯥꯔꯤꯕꯅꯤ ꯍꯥꯏꯗꯨꯅ ꯅꯨꯄꯤ ꯑꯗꯨꯒꯤ ꯈꯨꯗꯥꯡꯗ ꯐꯥꯔꯨꯏ ꯃꯁꯤꯗꯒꯤ ꯅꯨꯄꯥ ꯑꯗꯨꯅ ꯕꯣꯔꯤꯁꯄꯨ ꯏꯟꯊꯣꯛꯇꯨꯅ ꯑꯇꯩ ꯅꯨꯄꯥꯁꯤꯡ ꯑꯗꯨꯁꯨ ꯕꯣꯔꯤꯁꯇ ꯑꯣꯟꯁꯤꯜꯂꯛꯂꯝꯃꯤ ꯇꯟꯖꯥ ꯑꯗꯨꯗ ꯀꯦꯅꯤꯁꯨ ꯂꯥꯛꯂꯝꯃꯤ ꯀꯦꯅꯤꯅ ꯐꯖꯅ ꯍꯥꯏꯔꯝꯃꯤ ꯑꯗꯨꯕꯨ ꯅꯨꯄꯥꯁꯤꯡ ꯑꯗꯨꯅ ꯇꯥꯔꯝꯗꯦ ꯃꯥꯂꯦꯝꯁꯨ ꯂꯥꯛꯂꯝꯃꯤ ꯐꯖꯅ ꯋꯥꯔꯤ ꯁꯥꯟꯅꯕ ꯌꯥꯔꯛꯇꯕꯗꯒꯤ ꯐꯨꯅꯔꯛꯂꯝꯃꯤ ꯃꯥꯂꯦꯝꯒ ꯀꯦꯅꯤꯒꯅ ꯅꯨꯄꯥꯁꯤꯡ ꯑꯗꯨ ꯐꯖꯅ ꯐꯨꯊꯔꯝꯃꯤ ꯕꯣꯔꯤꯁꯀꯤ ꯌꯨꯝꯗꯅꯤ ꯃꯃꯥꯡ ꯀꯥꯗ ꯕꯣꯔꯤꯁꯀꯤ ꯃꯃꯥ ꯃꯄꯥ ꯃꯥꯂꯦꯝ ꯑꯃꯗꯤ ꯀꯦꯅꯤ ꯐꯝꯗꯨꯅ ꯋꯥꯔꯤ ꯁꯥꯟꯅꯔꯝꯃꯤ ꯃꯄꯥꯅ ꯑꯩꯒꯤ ꯃꯔꯨꯞꯇꯨꯁꯨ ꯄꯥꯎ ꯐꯥꯎꯅꯔꯦ ꯌꯥꯝꯅ ꯊꯨꯅ ꯏꯆꯥꯁꯦ ꯃꯔꯨꯞꯇꯨꯅ ꯂꯥꯌꯦꯡꯕ ꯍꯧꯔꯅꯤ ꯍꯟꯗꯛꯇꯤ ꯁꯣꯏꯗꯅ ꯏꯆꯥꯁꯦ ꯄꯨꯡꯐ ꯐꯔꯗꯕꯅꯤ ꯃꯃꯥꯅ ꯅꯨꯡꯉꯥꯏꯇꯕ ꯑꯃꯗꯤ ꯁꯥꯎꯅꯤꯡꯕꯒ ꯂꯣꯏꯅꯅ ꯍꯥꯏꯔꯛꯏ ꯅꯍꯥꯟꯅ ꯉꯜꯂꯤꯉꯩꯗ ꯌꯦꯡꯂꯝꯂꯕꯗꯤ ꯃꯁꯤ ꯊꯣꯛꯈꯤꯒꯗ꯭ꯔꯣ ꯌꯥꯝ ꯊꯋꯥ ꯁꯥꯗꯦ ꯃꯤꯒꯤ ꯃꯃꯥꯡꯗ ꯁꯤꯕꯨ ꯐꯖꯔꯤꯕ꯭ꯔꯣ ꯏꯆꯥ ꯃꯥꯂꯦꯝꯒ ꯀꯦꯅꯤꯒ ꯌꯥꯎꯔꯝꯗ꯭ꯔꯦꯅ ꯈꯜꯂꯣ ꯏꯆꯥꯁꯤꯕꯨ ꯀꯝꯗꯧꯔꯝꯒꯅꯤ ꯑꯩꯁꯨꯅꯦ ꯄꯥꯎ ꯐꯥꯎꯅꯐꯝ ꯑꯃ ꯂꯩꯇꯕꯗꯒꯤ ꯊꯤꯅꯕꯗ ꯃꯇꯝ ꯈꯔ ꯆꯪꯕꯅꯤ ꯍꯟꯗꯛꯇꯤ ꯁꯣꯏꯗꯅ ꯄꯨꯡꯐ ꯐꯔꯗꯕꯅꯤ ꯃꯃꯥ ꯅꯨꯃꯤꯗꯥꯡꯗꯅꯤ ꯕꯣꯔꯤꯁꯇꯨ ꯃꯃꯪꯗ ꯃꯤꯔꯟꯗꯥꯅ ꯀꯥꯔꯅ ꯊꯣꯝꯂꯝꯂꯒ ꯑꯍꯤꯡ ꯅꯥꯍꯤꯡ ꯁꯥꯗꯨꯅ ꯁꯣꯔꯣꯛꯇ ꯇꯥꯗꯨꯅ ꯂꯩꯔꯝꯕꯗꯨ ꯎꯗꯨꯅ ꯈꯪꯂꯥꯎ ꯂꯥꯎꯗꯨꯅ ꯍꯧꯒꯠꯂꯛꯂꯝꯃꯤ ꯃꯆꯥꯅ ꯂꯥꯎꯔꯛꯄꯗꯨ ꯇꯥꯔꯗꯨꯅ ꯃꯃꯥ ꯃꯄꯥ ꯑꯅꯤꯃꯛ ꯆꯦꯟꯁꯤꯜꯂꯛꯂꯝꯃꯤ ꯏꯃꯥ ꯃꯤꯔꯟꯗꯥꯗꯣ ꯀꯥꯔ ꯑꯃꯅ ꯊꯣꯝꯃꯦ ꯏꯃꯥ ꯃꯥꯗꯤ ꯑꯩꯒ ꯍꯧꯖꯤꯛ ꯉꯥꯏꯍꯥꯛꯀꯤ ꯃꯃꯥꯡꯗꯁꯨ ꯑꯩꯒꯤ ꯀꯥꯗ ꯇꯨꯝꯃꯣ ꯍꯥꯏꯔꯝꯕꯅꯤ ꯀꯩꯅꯣ ꯏꯃꯥ ꯇꯧꯏꯁꯤꯕꯣ ꯃꯃꯥꯅ ꯃꯆꯥꯕꯨ ꯆꯦꯠꯅ ꯀꯣꯟꯁꯤꯟꯗꯨꯅ ꯃꯤꯔꯟꯗꯥ ꯀꯩꯁꯨ ꯇꯧꯗꯦꯁꯦ ꯏꯆꯥꯒꯤ ꯃꯪꯅꯤ ꯑꯁꯤ ꯍꯥꯏꯗꯨꯅ ꯊꯦꯝꯂꯝꯃꯤ ꯃꯄꯤꯁꯨ ꯇꯥꯔꯝꯃꯤ
ꯃꯊꯪꯒꯤ ꯅꯨꯃꯤꯠꯇꯒꯤ ꯕꯣꯔꯤꯁ ꯃꯥꯒꯤ ꯄꯥꯕꯨꯡꯒꯤ ꯃꯔꯨꯞ ꯁꯥꯏꯀꯦꯇ꯭ꯔꯤꯛꯀꯤ ꯁ꯭ꯄꯦꯁꯤꯌꯦꯂꯤꯁꯠ ꯑꯃꯅ ꯂꯥꯌꯦꯡꯕ ꯍꯧꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯃꯥꯒꯤ ꯄꯥꯕꯨꯡꯒꯤ ꯃꯔꯨꯞ ꯑꯗꯨꯅ ꯅꯤꯡꯊꯤꯖꯅ ꯇ꯭ꯔꯤꯠꯃꯦꯟ ꯆꯠꯊꯕꯗꯒꯤ ꯕꯣꯔꯤꯁꯀꯤ ꯋꯥꯈꯜꯅ ꯁꯥꯒꯠꯇꯨꯅ ꯈꯟꯖꯕꯁꯤꯡ ꯑꯗꯨꯁꯨ ꯐꯔꯛꯂꯝꯃꯤ꯫ ꯃꯥꯒꯤ ꯃꯃꯥ ꯃꯄꯥꯁꯨ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯍꯔꯥꯎꯔꯝꯃꯤ꯫ ꯃꯇꯝꯗꯤ ꯑꯁꯨꯝꯅ ꯍꯧꯈꯤꯕꯅ ꯃꯤꯔꯟꯗꯥꯒꯤ ꯆꯍꯤꯒꯤ ꯀꯨꯝꯑꯣꯟ ꯂꯥꯛꯇꯨꯅ ꯊꯧꯔꯝ ꯄꯥꯡꯊꯣꯛꯂꯝꯃꯤ꯫ ꯕꯣꯔꯤꯁꯀꯤ ꯃꯃꯥ ꯃꯄꯥ ꯏꯕꯨꯡꯉꯣ, ꯃꯤꯔꯟꯗꯥꯒꯤ ꯃꯃꯥ ꯑꯃꯗꯤ ꯃꯄꯥ ꯄꯨꯟꯅ ꯃꯤꯔꯟꯗꯥꯒꯤ ꯑꯔꯣꯏꯕ ꯃꯊꯧ ꯃꯉꯝ ꯄꯥꯡꯊꯣꯛꯇꯨꯅ ꯌꯥꯇꯥꯈꯤꯕ ꯃꯐꯝ ꯑꯗꯨꯗ ꯂꯥꯛꯇꯨꯅ ꯍꯩ ꯂꯩ ꯃꯩꯔꯥ ꯀꯠꯂꯝꯃꯤ꯫ ꯃꯌꯥꯝꯗꯨ ꯀꯨꯝꯊꯈ꯭ꯔꯒ ꯕꯣꯔꯤꯁ ꯃꯊꯟꯇ ꯂꯦꯞꯇꯨꯅ ꯃꯥꯒꯤ ꯃꯤꯔꯟꯗꯥꯅ ꯌꯥꯇꯥꯔꯤꯕ ꯃꯐꯝ ꯑꯗꯨꯗ ꯌꯦꯡꯗꯨꯅ ꯂꯩꯍꯧꯏ꯫ ꯕꯣꯔꯤꯁꯀꯤ ꯃꯃꯥꯅ "ꯂꯥꯛꯑꯣ ꯏꯕꯨꯡꯉꯣ" ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯀꯨꯝꯊꯈꯤꯔꯝꯃꯤ꯫ ꯕꯣꯔꯤꯁ ꯉꯥꯏꯍꯥꯛ ꯃꯨꯟꯅ ꯌꯦꯡꯗꯨꯅ ꯂꯦꯞꯂꯝꯂꯒ ꯃꯄꯤ ꯍꯥꯏꯐꯦꯠ ꯇꯩꯊꯣꯛꯂꯒ ꯀꯨꯝꯊꯔꯛꯂꯝꯃꯤ꯫ ꯀꯨꯝꯊꯗꯨꯅ ꯆꯠꯄ ꯍꯧꯔꯛꯄꯗ ꯇꯨꯡꯗꯒꯤ ꯅꯨꯡꯁꯤꯔꯕ ꯈꯣꯟꯖꯦꯜ ꯑꯃꯅ "ꯕꯣꯔꯤꯁ" ꯑꯁꯤ ꯍꯥꯏꯅ ꯀꯧꯔꯛꯂꯝꯃꯤ꯫ ꯈꯣꯟꯖꯦꯜ ꯑꯗꯨ ꯇꯥꯕꯗ ꯕꯣꯔꯤꯁꯀꯤ ꯃꯁꯥꯗ ꯏꯪꯂꯕ ꯅꯨꯡꯁꯤꯠ ꯑꯃꯅ ꯍꯨꯝꯂꯛꯂꯝꯃꯤ꯫ ꯕꯣꯔꯤꯁ ꯈꯣꯟꯖꯦꯜ ꯑꯗꯨꯒꯤ ꯃꯥꯏꯀꯩꯗ ꯇꯨꯡ ꯑꯣꯟꯊꯣꯛꯇꯨꯅ ꯌꯦꯡꯂꯨꯕꯗ ꯃꯤꯔꯟꯗꯥ ꯃꯥꯒꯤ ꯌꯥꯇꯥꯔꯤꯕ ꯃꯐꯝ ꯑꯗꯨꯗ ꯃꯩꯇꯩ ꯅꯨꯄꯤꯒꯤ ꯍꯔꯥꯎ ꯀꯨꯝꯍꯩꯗ ꯁꯦꯠꯅꯕ ꯐꯖꯔꯕ ꯅꯤꯡꯊꯤꯔꯕ ꯐꯤꯖꯣꯜ ꯁꯦꯠꯇꯨꯅ ꯂꯦꯞꯇꯨꯅ ꯃꯣꯃꯣꯟ ꯅꯣꯛꯂꯛꯂꯝꯃꯤ꯫ ꯃꯁꯤ ꯎꯕꯗ ꯕꯣꯔꯤꯁ ꯃꯨꯟꯅ ꯉꯥꯏꯍꯥꯛ ꯌꯦꯡꯂꯒ ꯃꯣꯃꯣꯟ ꯅꯣꯛꯆꯔꯝꯃꯤ꯫